ꯃꯁꯤꯒꯤ ꯊꯧꯗꯣꯛꯁꯤ ꯑꯩꯉꯣꯟꯗꯗꯤ ꯃꯁꯤ ꯑꯃꯔꯣꯝꯗ ꯉꯛꯁꯨ ꯉꯛꯏ ꯑꯃꯔꯣꯝꯗ ꯉꯛꯁꯨ ꯉꯛꯇꯦ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯑꯩꯈꯣꯏ ꯑꯩꯒꯤ ꯃꯣꯠꯇ ꯍꯥꯏꯔꯨꯔꯒꯗꯤ ꯑꯩꯁꯦ ꯑꯩ ꯌꯥꯝ ꯑꯩꯈꯣꯏꯅꯁꯨ ꯑꯩꯅ ꯌꯥꯝ ꯇꯣꯏꯅ ꯍꯥꯏꯖꯕ ꯑꯩꯁꯤ ꯀꯅꯥꯅꯣ ꯑꯩ ꯀꯅꯥꯒ ꯃꯔꯤ ꯂꯩꯅꯩ ꯑꯩ ꯀꯗꯥꯏꯗ ꯄꯣꯛꯄꯅꯣ ꯑꯩ ꯀꯔꯤ ꯇꯧꯕꯅꯣꯅ ꯈꯜꯂꯀꯥꯟꯗ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯄꯣꯠꯁꯤ ꯍꯧꯖꯤꯛꯄꯨꯗꯤ ꯃꯅꯤꯄꯨꯔ ꯀꯧꯔꯦ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯄꯣꯠꯁꯤꯁꯨ ꯁꯃꯟ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨꯒꯤ ꯃꯃꯤꯡꯅꯤ ꯍꯥꯏꯗꯅ ꯍꯥꯏ ꯑꯗꯣ ꯃꯅꯤꯄꯨꯔꯁꯤ ꯑꯣꯏꯗ꯭ꯔꯒꯁꯨ ꯀꯪꯂꯩꯄꯥꯛ ꯑꯣꯏꯕ ꯌꯥꯏ ꯑꯗꯣ ꯀꯪꯂꯩꯄꯥꯛ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯃꯤꯡ ꯑꯃ ꯊꯣꯜꯂꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝ ꯌꯥꯅꯕ ꯑꯃꯗ ꯑꯗꯣ ꯑꯩ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯂꯩꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯕꯤꯂꯣꯡ ꯇꯧꯕ ꯇꯥꯔꯒꯗꯤ ꯂꯩꯅꯔꯤꯕ ꯄꯣꯠꯁꯤ ꯈꯤꯇꯪꯁꯨ ꯐꯅꯔꯛꯀꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯅ 1891ꯒꯤ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔꯒꯤ ꯂꯥꯟꯗ ꯃꯥꯏꯊꯤꯔꯕ ꯃꯇꯨꯡꯗ ꯃꯇꯝꯗꯨꯗ ꯅꯧꯅ ꯂꯥꯛꯈꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠ ꯃꯤꯁꯇꯔ ꯃꯦꯛꯁꯋꯦꯜꯒꯤ ꯃꯇꯝꯗ ꯃꯥꯜꯂꯤ ꯒ꯭ꯔꯤꯟ ꯀꯩꯅꯣꯒ ꯕꯦꯂꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯍꯤꯜꯁꯤ ꯈꯥꯏꯗꯣꯛꯈꯤꯕꯁꯤ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗ ꯈꯥꯏꯗꯣꯛꯈꯤ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯔꯤꯐꯔꯦꯟꯁ ꯄꯤꯔꯒ ꯄꯉꯥꯡꯗ ꯉꯥꯡꯕ ꯑꯗꯨꯝ ꯂꯩ ꯍꯥꯏꯕ ꯆꯤꯡꯗ ꯇꯥꯕ ꯀꯥꯡꯕꯨꯅ ꯇꯝꯗ ꯇꯥꯕ ꯌꯥꯗꯦ ꯇꯝꯗ ꯌꯥꯗꯕ ꯆꯤꯡꯗ ꯇꯥꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯃ ꯁꯨꯝ ꯂꯩ ꯁꯨꯃꯥꯏꯅ ꯂꯥꯛꯑꯀꯥꯟꯗ ꯃꯅꯤꯄꯨꯔꯅ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅꯃꯛꯀꯤ 1940ꯅ ꯀꯩꯅꯣꯒꯤ 1947ꯒꯤ ꯑꯥꯒꯁꯀꯤ ꯇꯥꯡ 14ꯗ ꯕ꯭ꯔꯤꯇꯤꯁꯅ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯃꯇꯝꯗꯨꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧꯅ ꯍꯥꯏꯇꯥꯔꯦ ꯃꯍꯥꯔꯥꯖ ꯕꯣꯙꯆꯟꯗ꯭ꯔꯅ ꯃꯅꯤꯄꯨꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯃꯦꯡꯂꯣꯡꯗ ꯆꯠꯇꯅ ꯎꯈ꯭ꯔꯨꯜꯗ ꯆꯠꯇꯅ ꯑꯩꯈꯣꯏ ꯑꯃꯈꯛꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯗ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯕ ꯃꯇꯝ ꯑꯃ ꯑꯣꯏꯔꯨꯔꯕꯅꯦ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯋꯤ ꯑꯥꯔ ꯋꯥꯟꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯏꯊꯅꯤꯛ ꯂꯥꯏꯟꯁ ꯑꯩꯈꯣꯏꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯒꯤ ꯁꯤꯗ ꯑꯣꯏꯅ ꯄꯨꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯥꯅ ꯄꯥꯝꯕ ꯄꯣꯠ ꯇꯧꯗ ꯌꯥꯗꯦꯅ ꯄꯨꯡꯍꯥꯏ ꯍꯥꯏꯅꯔꯛꯄ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯁꯤꯕꯨ ꯀꯌꯥ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕꯒꯦ ꯍꯥꯏꯕ ꯋꯥꯍꯪꯁꯤ ꯍꯪꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛꯀꯤ ꯇꯟꯖꯥꯁꯤꯗ ꯂꯩꯔꯤꯕ ꯌꯥꯝꯅ ꯂꯨꯔꯕ ꯇꯟꯖꯥꯁꯤꯗ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯀꯔꯥꯏꯅꯣ ꯇꯧꯕ ꯌꯥꯕ ꯗꯤꯃꯥꯟꯅ ꯀꯔꯥꯏꯅꯣ ꯇꯧꯕ ꯌꯥꯗꯕ ꯗꯤꯃꯥꯟꯅ ꯀꯔꯥꯏꯅꯣ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯪꯕꯗꯤ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯍꯧꯖꯤꯛꯀꯤ ꯂꯥꯛꯏꯕ ꯍꯥꯏꯋꯦꯒꯤ ꯕꯟ ꯇꯧꯕꯁꯤ ꯕꯟ ꯇꯧꯔꯤꯕ ꯀꯥꯡꯕꯨꯁꯤꯡꯁꯤꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯦꯟꯗꯕꯒꯤ ꯇꯧꯔꯤꯅꯤ ꯑꯗꯣ ꯃꯁꯤꯗ ꯑꯩꯅ ꯎꯖꯕꯗ ꯑꯩꯁꯤ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯑꯃ ꯌꯥꯎꯔꯒ ꯇꯧꯕ ꯃꯥꯟꯕ ꯍꯥꯏꯇꯥꯔꯦ ꯃꯗꯨ ꯉꯔꯥꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯔꯣꯡꯃꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃꯅ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯀꯥꯡꯄꯣꯛꯄꯤꯗ ꯆꯠꯄꯗ ꯉꯁꯥꯏ ꯑꯣꯖꯥꯅ ꯍꯥꯏꯕꯗꯣ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯒꯤ ꯆꯠꯄ ꯕꯤꯖꯤꯅꯦꯁꯀꯤ ꯑꯣꯔ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒ ꯃꯔꯤ ꯂꯩꯅꯕ ꯆꯦ ꯆꯥꯡ ꯇꯥꯊꯣꯛ ꯆꯠꯄ ꯃꯇꯝꯗ ꯂꯨꯄꯥ ꯆꯥꯝꯃ ꯂꯧꯏ ꯈꯣꯠꯂꯤ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯦꯟꯗꯕꯒꯤꯅꯤꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯦ ꯑꯗꯣ ꯍꯥꯏꯔꯝꯃ ꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯑꯃꯨꯛ ꯕꯟ ꯇꯧꯁꯜꯂꯛꯏꯁꯤꯅ ꯑꯃꯨꯛ ꯃꯗꯨꯒꯤ ꯄꯣꯠꯇꯨꯅ ꯑꯃꯨꯛ ꯀꯥꯎꯊꯣꯛꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥ ꯑꯩꯈꯣꯏꯒꯤ ꯀꯕꯨꯏꯒꯤ ꯃꯔꯛꯇ ꯑꯃ ꯇꯥꯒꯗꯕꯅꯤ ꯀꯨꯀꯤꯗꯤ ꯃꯔꯛꯇ ꯃꯩꯇꯩ ꯇꯥꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯥꯛꯄ ꯍꯥꯏꯇꯥꯔꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯑꯐꯕ ꯄꯣꯠ ꯑꯃ ꯑꯣꯏꯐꯥꯠꯇꯦ ꯍꯥꯏꯇꯥꯔꯦ ꯑꯣꯏꯐꯥꯠꯇꯦ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯕꯤꯁꯦꯝꯄꯨꯔꯒꯤ ꯍꯦꯛ ꯇꯥꯏꯅꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃ ꯀꯕꯨꯏ ꯂꯩꯔꯤꯕ ꯃꯗꯨꯗ ꯀꯕꯨꯏꯗ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯨꯟꯗꯥꯔꯤꯕ ꯀꯕꯨꯏ ꯃꯌꯥꯝꯅ ꯕꯤꯁꯦꯝꯄꯨꯔꯗ ꯆꯪꯉꯀꯥꯟꯗ ꯃꯈꯣꯏꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯀꯝꯄꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯪꯕꯗꯤ ꯀꯩꯗꯧꯒꯦ ꯁꯤꯅꯤꯗ ꯑꯗꯣ ꯑꯩ ꯅꯣꯅꯦꯗ ꯄꯨꯟꯕ ꯌꯥꯗꯦ ꯍꯥꯏꯔꯤꯁꯦ ꯑꯥꯔꯊ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯂꯩꯇꯕ꯭ꯔꯥ ꯁꯤꯒꯤ ꯄꯣꯠꯁꯤꯅꯤ ꯑꯩꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏꯅꯗꯤ ꯁꯣꯝꯗ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯂꯥꯎꯔꯤ ꯑꯩꯈꯣꯏꯅꯗꯤ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯂꯥꯎꯔꯤ ꯑꯗꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯣꯏꯔꯤꯕ ꯀꯥꯡꯕꯨꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯀꯌꯥꯝ ꯈꯜꯂꯤꯕꯒꯦ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅꯦ ꯍꯧꯖꯤꯛ ꯂꯥꯟ ꯁꯣꯝꯗꯗꯤ ꯂꯥꯟꯁꯤꯅ ꯇꯥꯡ ꯃꯦꯒꯤ ꯇꯥꯡ 2023ꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯠꯂꯛꯄ ꯂꯥꯟꯁꯤꯅ ꯇꯣꯉꯥꯟꯕ ꯅꯦꯔꯦꯇꯤꯕ ꯃꯌꯥꯝ ꯑꯃ ꯄꯨꯊꯣꯔꯛꯇꯅ ꯂꯥꯛꯑꯦ ꯑꯗꯨꯅ ꯃꯁꯤꯗ ꯑꯦꯛꯁꯇꯔꯅꯦꯜꯒꯤ ꯑꯦꯒ꯭ꯔꯦꯁꯟꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯀꯤ ꯌꯥꯎꯔꯛꯇꯅ ꯈ꯭ꯔꯤꯁꯇꯥꯟ ꯅꯦꯁꯟ ꯑꯃ ꯁꯦꯝꯅꯕꯅꯤ ꯈꯣꯠꯅꯤꯅꯦ ꯍꯥꯏꯅ ꯇꯧꯅꯕꯒꯤ ꯄꯣꯠ ꯃꯌꯥꯝ ꯂꯨꯔꯕ ꯇꯥꯟꯖꯥꯁꯤꯗ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯄꯁꯤꯗꯤ ꯃꯅꯤꯄꯨꯔꯁꯦ ꯊꯨꯒꯥꯏꯅꯅꯕ ꯍꯣꯠꯅꯕꯒꯤ ꯄꯣꯠ ꯑꯃ ꯑꯣꯏꯕ ꯃꯥꯟꯕ ꯄꯣꯠ ꯑꯃ ꯑꯣꯏꯁꯜꯂꯦ ꯍꯥꯏꯇꯥꯔꯦ ꯌꯦꯁ ꯑꯩꯈꯣꯏ ꯈꯪꯉꯤ ꯅꯨꯡꯉꯥꯏꯇꯦ ꯃꯔꯝꯗꯤ ꯀꯩꯅꯣ 2016ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 8ꯗ ꯃꯥꯜꯂꯤ ꯑꯩꯈꯣꯏꯒꯤ ꯁꯗꯔ ꯍꯤꯜꯁꯅ ꯂꯩꯔꯝꯕ ꯀꯥꯡꯕꯨꯁꯤ ꯀꯥꯡꯄꯣꯛꯄꯤꯅ ꯑꯣꯟꯊꯣꯛꯈꯤꯕ ꯗꯤꯁꯇ꯭ꯔꯤꯛ ꯈꯔ ꯀ꯭ꯔꯤꯌꯦꯠ ꯇꯧꯕꯁꯦ ꯃꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯔ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯃꯇꯝꯗ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯁꯦꯅꯥꯄꯇꯤꯗ ꯇꯥꯔꯤꯕ ꯑꯩ ꯏꯆꯤꯟ ꯏꯅꯥꯎ ꯅꯥꯒꯥꯁꯤꯡꯅ ꯄꯦꯟꯗꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯌꯥꯝ ꯑꯃ ꯍꯥꯏ ꯑꯩ ꯏꯁꯥꯃꯛꯇꯁꯨ ꯄꯔꯁꯣꯅꯦꯜ ꯃꯌꯥꯝ ꯑꯃ ꯍꯥꯏ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯥꯡꯕꯨ ꯃꯌꯥꯝꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯒ ꯃꯁꯤꯗꯤ ꯑꯃꯨꯛ ꯍꯥꯟꯅꯒꯤ ꯄꯣꯠꯇꯣ ꯍꯟꯗꯣꯛꯍꯟꯕ ꯃꯊꯧ ꯇꯥꯏ ꯅꯠꯇ꯭ꯔꯒ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯀꯟꯚꯤꯅꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯧꯕ ꯃꯊꯧ ꯇꯥꯏꯅ ꯍꯥꯏꯕ ꯃꯌꯥꯝꯗ ꯂꯩ ꯑꯗꯣ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯔꯤꯖꯅꯦꯕꯜ ꯑꯣꯏ ꯆꯨꯝꯃꯦꯕ ꯑꯗꯨ ꯆꯨꯝꯃꯤ ꯃꯔꯝꯗꯤ 2016ꯒꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯡ 8ꯗ ꯁꯗꯔ ꯍꯤꯜꯁꯇꯒꯤ ꯂꯩꯕ ꯍꯧꯖꯤꯛꯀꯤ ꯖꯒꯥꯁꯤ ꯀꯥꯡꯄꯣꯛꯄꯤꯅ ꯑꯣꯟꯊꯣꯛꯄꯗꯒꯤ ꯀꯥꯡꯄꯣꯛꯄꯤ ꯍꯥꯏꯕꯁꯤꯅ ꯖꯁ ꯑꯣꯟꯂꯤ ꯀꯅꯥꯒꯤ ꯀꯨꯀꯤ ꯈꯛꯇꯅꯤꯒꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯅꯤ ꯈꯜꯂ ꯀꯥꯟꯗꯅꯦ ꯉꯁꯤ ꯂꯥꯟꯁꯤꯗ ꯀꯥꯡꯄꯣꯛꯄꯤ ꯖꯒꯥ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤ ꯃꯩꯇꯩ ꯀꯥꯡꯕꯨ ꯖꯒꯥ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤ ꯀꯅꯥꯅꯣ ꯃꯇꯝ 2016ꯗ ꯇꯞꯄꯤꯔꯨꯕꯗꯒꯤ ꯑꯗꯨꯒꯤ ꯑꯆꯧꯕ ꯂꯝꯕꯤ ꯑꯃꯅꯤ ꯍꯥꯏꯇꯥꯔꯦ ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯀꯟꯚꯤꯅꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯅ ꯁ꯭ꯋꯥꯏꯒꯤ ꯂꯝꯂꯥꯏꯒꯤ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯃꯌꯥꯝꯁꯤꯡꯁꯤ ꯏꯝꯐꯥꯜ ꯋꯦꯁꯇ ꯇꯥꯍꯜꯂꯝꯕ ꯀꯩꯗꯧꯏ
आगे इम्फाल इस ताल में कदवी अगर बिशेंपुर के सी नकल दो ले मैम सिंह से इम्फाल वेस्ट ताल में कवी मधु दिन तब इतने लाइन तो की दो मधु के आराम बपोट अमा याम चावना ले बसे एकोई पोन खंगनि से मधु की मायोक्ता नागा इसिल नॉक सिंगना तांकुल सिंगना कनो सिंगना एंगोंदे याम हाई मधु की फानन पोसु एकोई मधु कमदे में तो गदे बसु पोजु खने दे बदिनते अदुजु खने तंजा सिदा हौजिक नरंग ना नुआइतबगी चुचारम चंगो लुबा चाम चाव लौयेना हाइबगी पेंदबे नुआइतबी एखोइ जोंग नुआइते कहीं चुचानपुर से अखोगी चुचानपुर से कना चुचानपुर कंपोगी खक्ति नाते अखोगी इम्फाल से कना मैथई खक्ति नाते काबूगी सरुक यावरी सिगी मयाम सिंगसिदा अखोई मरुओइना सिरुगुम थंगालगुम खारमगुम कोंगुम मयामगी अपिक अबुक कम्युनिटी मयाम सिंगसे मसिगी मसाना हिंजिनबगी अदुगा मसादो मोदि कराय पुनगदबिनो सियाम सिंगना हाइबदा नागागी सिलनाउसिंगना हाइरिबा कंगुसिंगसे नागाद पुनगदबनि हाइ कुकी के कांगू सिंह कुकी कोम कांगू से कुकी पुन के में थ्रिजन दो नोई कापी याद पुलु याद हाले सुगम मयाम ले गए मसी पोसिजु फब पोते मदी नत्ती ओइ फाते नि कले अखोना हुजाजे अखोइ हुजिकी मी क्या नो अखोदी कम्युनिटी कुंट्रा मरी से मैते बंगल थारे कुंट्रा तलु उंगनी मसी के मरक्सदा इंडिजिनस पीपल कनानो इंडिजिनस पीपल तबरी कनानो गायना हाइबगी खंदोन नगलबगी तंजा अमा खोइरक तंजाने मसीददी अखोइ वन एंड ऑल अखोइ पुन्ना पुनसिलनगा थबक तौमिनबो मथौ तायबा पोतुने अदुबु मदु अखदु खितम थबखगा एगी सोहौद्रगा लोइरे आई सिहौद्रगा लोइरे आबगी पोटमा संसिलकपोसे मसीदी नुंगाइते यामता एगी सिनाउसिंग नुंगाइतबगी पेनबगी मरु ओइना रोंगमई नागा काउंसिल मणिपुर नाट्य लुवांग रेन है मालेको असमिदा RNCM NTLA ना को मसी हाइसु मखोइना हाइदुसु अखोइ लाले हाइबदि नति मयामना मिस अंडर इंटरप्रेट तौबिगनो आइना हाइजरसि तंजासी एप तुन में ओइबो तंजा सिचुएशन मोय सिगी तंजासी आइजु फंगद यादे फंगौद यादे हारेगदि अदु तासना तानारगदि अखोइ मनुजु काइबो नतन उपाय लेते हाइदारे अदुबो अखोइगी मोतदि काइबो यारोइजनि अखोइगी मैतै सिंगी जगा आई डोंट थिंक अदरवाइज इन वाट सिजन मैते है अखोई मोदी अखोई कनाम कनागुम स्टेट कनागुम पांगन अमदना अखोई मन थुगाई यारो है अखोई होजुक स्टिल वी आर स्टेन अखोई स्टेन तौरेब थुगाई यारो पृथ्वी लाक्सनो तोंगा तोंगा जिना अमेरिका लाक्सनो इजराइल लाक्सनो ओ लाक्सनो अखोई सिरि अखोई 1891 दा माइथे नि खंगंग लान सोंगरिनि पृथ्वी के क्वाइदे पांगन कन ब्रिटिश का करीगी अखोई निंगतम निंजब पांबा अखोई मी की मखाद लेब पामदब कंगबनी अदुना असमानी हिंगाबा अखोइना करिगुम मी खुजो खरना अखोइद कनो तौरे हाइदना अखोई लम मंगनबा अखोई लेरिब यूनिटी इन इंटीग्रिटी मंगनबदी यारो हाइदना आइडियास ऑफ मणिपुर ने अखोई वाक तौजिरुचे अदुना हौजिकते मरुइना मायाम ड्रीम मायाम मुम तौनरी खंगेबा ड्रीम याम तौनरीबा सोमदि इसिनि नाउनि हायरबा इसिनि नाउनि दा हायरगा सोमदि ड्रीम मम तोंगान ड्रीम मम तौरिबा अदु दुमदो थमोय क्याम सेंगगे हायबा पोतुने क्वेश्चन लाइसे अदु हौजिकसिदा मैदैसिंगना हौजिकि मॉडर्न पेरोड हाइजिने थाइनिगी दितुबसि थाइनिगी ऑर्थोडॉक्स लोकतोगे लंथोगरसे हौजिक मॉडर्न पोलिसी पेरोडसिदा मैदै कनाना अतोप चिंगनि सिनौसिमु लाना लोबु योरिबगे थाइना ममांगाइदा अखोई धर्म की मिंग हेदा सिजनरकांदा लाना प्रसाद तौबदो कोई हुजिकति तौगुमसे हौजिकति अखोई लोइना अंडरस्टैंड तौरे अखोई लोइना अंडरस्टैंड तौरे अखोई अदुम हिंगना सेबा पुन्ना लेमिनरिबो सिगी खुंदा लेबाक से अखोई करोगिसु ओइसी चिरुगिसु ओइसी थंगालगिसु ओइसी कबोय करोंगिसु ओइसी कमुगिसु ओइसी लेंगमिगिसु ओइसी जेमिगिसु ओइसी तांखोलगिसु ओइसी पांगमिगिसु ओइसी लेब अखोई ओइमिनजे हायबा मसिदि कनाना नते हायग्रगे मसिदिसिंगना नते नोगी नते हायबा यावग्रबो पुथोरो सिने थाइनिगी तो है हुजिगी मॉडर्न पेरोसिदा मॉडर्न है हुजिक सिना अदुना यामना लूरब तंजासिदे अखोई इंक्लूसिव ओइबा वाखलोन अमक सागत मिने राय कांदा हुजिकी नुंगाइत्रबा पेंद्रिबा रोंमैनागा काउंसिल की इसिल नाउक्सिना नुंगाइत्रबा पेंद्रिबसे मनुंग हिडन एजेंडा याव पोट मानबा म यावेबा अदु नतबिदा हाइतारे अदुना मरुओइना अखोइना हाईवे की लाइफलाइन ओइबा पोसिदा एनी काइंड एनी मखल अमदिगी ओइबा हिंदे कनोदा अखोई ऑब्स्टेकल पीब यारो हैदना अखोइना लाउगी अलकनोदने ममांगी लेंगांग मदुदा कनो तौब मतमदा दंदी पीने लाउगी अदुगा इकुई कुदिंगी की ममांगदा मरुने जीरी की लंबी सिदा कुकी कांगोन चटब यारो है मतमदा रोंगेगी सिलनाउ इमा इसा मयाम थोलकाना कनी लंबी थिंग यारोना लाउगी बा अकुगी अदुगुम मकलगी सिनाउ हमसिना अमुंगना तौछलकपुजिदी संबगी पेंदबगी ओरम याय
ꯑꯩꯈꯣꯏꯗꯁꯨ ꯈꯤꯇꯪ ꯇꯥꯟꯅꯕꯤꯌꯨ ꯚꯦꯂꯤꯗ ꯂꯩꯕ CSO ꯀꯥꯡꯕꯨꯁꯤꯡꯁꯦ ꯇꯥꯟꯅꯕꯤꯔꯒ ꯀꯃꯥꯏꯅ ꯇꯧꯗ ꯀꯔꯤ ꯃꯤꯅꯤꯠꯁ ꯄꯨꯊꯣꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯇꯧꯕ ꯌꯥꯕꯒꯦ ꯍꯥꯏꯕꯗꯣ ꯇꯥꯟꯅꯃꯤꯟꯅꯁꯦ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯋꯦꯜꯀꯝ ꯇꯧꯋꯦꯕ ꯑꯗꯨ ꯅꯠꯇꯕꯤꯗ ꯑꯩꯅ ꯄꯥꯝꯕ ꯄꯣꯠꯁꯤ ꯁꯤꯒꯤ ꯑꯩꯒꯤ ꯑꯦꯔꯤꯌꯥꯗ ꯑꯩꯅ ꯇꯧꯅꯦꯅ ꯂꯩꯕꯔꯒꯗꯤ ꯃꯗꯨ ꯑꯐꯕ ꯄꯣꯠ ꯑꯃꯗꯤ ꯑꯣꯏꯄꯥꯠꯇꯦ ꯍꯥꯏꯅ ꯑꯩꯅ ꯈꯟꯖꯕꯅꯤ ꯍꯥꯏꯒꯤ ꯄꯦꯟꯗꯕ ꯀꯔꯤꯒꯨꯝꯕ ꯗꯤꯃꯥꯟ ꯈꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯊꯤꯡꯖꯤꯟꯕ ꯃꯌꯥꯝꯗ ꯑꯗꯨꯝ ꯆꯩꯊꯦꯡꯁꯤꯅ ꯃꯌꯥꯝ ꯑꯗꯨꯝ ꯐꯪꯕ ꯁꯤꯒꯤ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯂꯥꯛꯑꯒ ꯂꯩꯕ ꯐꯤꯕꯝꯁꯦ ꯂꯩꯔꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯇꯥꯡꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐ ꯂꯥꯏꯟꯁꯦ ꯑꯗꯨꯝ ꯊꯥꯗꯠꯄꯒ ꯆꯞ ꯃꯥꯟꯅꯩꯅꯤ ꯁꯤ ꯊꯤꯡꯖꯤꯟꯈꯤꯕ ꯍꯥꯏꯕꯁꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯣꯠ ꯆꯩꯒꯤ ꯃꯃꯜꯁꯦ ꯉꯔꯥꯡꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗꯒꯤ ꯍꯧꯈꯤꯕꯁꯦ ꯑꯗꯨꯝ ꯍꯥꯟꯅꯗꯒꯤ ꯂꯧꯁꯤꯟꯕꯒꯤ ꯈꯨꯗꯛꯇ ꯑꯗꯨꯝ ꯁ꯭ꯇꯣꯛꯁꯤ ꯂꯣꯏꯒꯗꯧꯕ ꯅꯠꯇꯦ ꯊꯥꯎꯒꯤ ꯑꯣꯏꯔꯣ ꯒ꯭ꯌꯥꯁꯀꯤ ꯑꯣꯏꯔꯣ ꯑꯦꯚ꯭ꯔꯤꯊꯤꯡ ꯃꯃꯜ ꯄꯨꯝꯅꯃꯛꯇ ꯍꯦꯛꯇ ꯍꯦꯟꯒꯠꯂꯛꯄꯁꯦ ꯋꯥꯔꯤꯁꯤ प्रजाꯗ ꯑꯗꯨꯝ ꯆꯩꯊꯦꯡꯅꯤ ꯊꯥꯎꯒꯤꯗꯃꯛꯇ ꯃꯤ ꯄꯥꯏꯅꯕ ꯃꯌꯥꯝꯁꯦ ꯂꯦꯞꯄ ꯂꯧꯁꯤꯟꯅꯕ ꯑꯗꯨꯝ ꯍꯧꯔꯦ ꯒ꯭ꯌꯥꯁꯁꯨ ꯍꯥꯟꯅꯗꯒꯤ ꯇꯥꯡꯉ ꯂꯩꯔꯤꯁꯦ ꯑꯗꯨꯝ ꯊꯤꯡꯈꯤ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯦ 3,000ꯒ ꯑꯗꯨꯝ ꯍꯦꯜꯂꯛꯄꯁꯨ ꯌꯥꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯌꯥꯝꯅ ꯑꯋꯥꯕ ꯑꯃꯗꯤ ꯄꯤꯗ꯭ꯔꯤꯅꯤ ꯁꯤꯁꯨ ꯑꯗꯣ ꯃꯇꯥꯡꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯁꯇꯔꯁꯤꯡꯒꯤꯅ ꯍꯧꯖꯤꯛꯀꯤ ꯃꯣꯗ ꯑꯣꯐ ꯀꯩꯅꯣꯁꯦ ꯄ꯭ꯔꯣꯇꯦꯁꯁꯦ ꯃꯁꯤ ꯑꯜꯇꯔꯅꯦꯇꯤቭ ꯑꯃ ꯊꯤꯕꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯐꯔꯣꯏꯗ꯭ꯔꯥ ꯁ꯭ꯋꯥꯏ ꯃꯇꯥꯡꯒꯤ ꯅꯠꯇ꯭ꯔꯒꯗꯤ ꯑꯃꯗꯨꯒꯤ ꯗꯤꯃꯥꯟꯗꯨꯒꯤ ꯐꯨꯜꯐꯤꯜ ꯇꯧꯅꯕ ꯊꯤꯔꯛꯄꯗ ꯑꯇꯣꯞꯄ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯀ꯭रिꯌꯦꯠ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯥꯛꯄꯅꯤ ꯑꯁꯤ ꯑꯩꯅ ꯈꯟꯖꯕꯗ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯈꯟꯕ ꯑꯃ ꯂꯩꯌꯦꯕꯀꯣ ꯚꯦꯂꯤꯗ ꯂꯩꯕ ꯃꯌꯥꯝꯁꯤꯗꯤ ꯆꯤꯡꯒꯤ ꯃꯌꯥꯝ ꯀꯣꯏꯁꯜꯂ ꯂꯩꯕꯅꯦ ꯑꯩꯈꯣꯏꯅ ꯊꯥꯗꯠꯈꯤꯕ ꯃꯐꯝꯗ ꯃꯣꯏ ꯀꯔꯤꯝ ꯆꯥꯔꯣꯏꯅ ꯈꯟꯕ ꯑꯃ ꯂꯩꯌꯦꯕ ꯑꯗꯨꯒꯤ ꯌꯥꯝ ꯂꯥꯟꯕ ꯑꯔꯥꯟꯕ ꯔꯣꯡ ꯀꯟꯁꯦꯞ ꯍꯥꯏꯒꯗꯥꯔꯦ ꯑꯗꯨꯃꯗꯤ ꯃꯥꯏꯁꯨꯡ ꯃꯄꯥ ꯑꯣꯏ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯍꯥꯔꯠ ꯍꯥꯏꯁꯦ ꯀꯗꯥꯏꯗꯅꯣ ꯂꯩꯔꯤꯁꯦ ꯃꯌꯥꯏꯗꯅꯦꯕ ꯁꯤꯗꯩꯅꯦ ꯂꯣꯏ ꯊꯣꯛꯂꯛꯏꯁꯦ ꯑꯩꯈꯣꯏ ꯁꯤꯗ ꯏꯝꯐꯥꯜꯗ ꯐꯪꯗ꯭ꯔꯕ ꯆꯤꯡꯗ ꯑꯃꯨꯛ ꯀꯔꯤꯝ ꯐꯪꯉꯔꯣꯏꯕ ꯁꯨꯡꯐꯪ ꯐꯪꯉꯔꯣꯏ ꯑꯗꯣ ꯁꯤꯗ ꯂꯥꯛꯑꯀꯥꯟꯗ ꯆꯤꯡꯗ ꯆꯠꯇꯣꯏꯅꯤ ꯁꯤꯗ ꯂꯥꯛꯑꯒ ꯆꯤꯡ ꯆꯠꯇꯣꯏꯅꯦꯕ ꯁꯣꯝꯗ ꯂꯥꯛꯑꯀꯥꯟꯗ ꯂꯝꯕꯤ ꯑꯅꯤꯁꯤꯗ ꯂꯥꯛꯑꯒ ꯃꯣꯏꯅ ꯍꯨꯔꯥꯟ ꯂꯂꯥꯗ ꯈꯔ ꯂꯧꯊꯣꯛꯄ ꯈꯣꯠꯄꯗꯨꯅ ꯇꯣꯉꯥꯟꯕ ꯑꯃꯅꯤ ꯏꯝꯐꯥꯜꯁꯤꯗ ꯌꯧꯔꯝꯕ ꯂꯣꯏ ꯆꯠꯀꯗꯣꯏ ꯉꯥꯛꯇꯅꯦꯕ ꯏꯝꯐꯥꯜꯗ ꯐꯪꯗ꯭ꯔꯕ ꯍꯥꯏꯁꯦ ꯃꯣꯏꯁꯨ ꯐꯪꯉꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯁꯦ ꯈꯪꯒꯗꯕꯅꯦꯕ ꯑꯗꯨꯅ ꯃꯃꯥꯡꯗ ꯆꯩꯊꯦꯡ ꯀꯌꯥ ꯑꯃ ꯐꯪꯈ꯭ರೆ ꯋꯥꯕ ꯌꯥꯕ ꯋꯥꯈ꯭ರೆ ꯑꯩꯈꯣꯏꯗꯤ ꯃꯁꯤ ꯑꯗꯨꯝ ꯈꯥꯡꯕ ꯌꯥꯕ ꯈꯥꯡꯉꯝꯅꯦꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤꯅꯣ ꯃꯃꯥꯡꯒꯤꯗ ꯑꯩ ꯄꯜꯂꯔꯣꯏꯀꯣ ꯑꯗꯨꯒꯨꯝꯕ ꯇꯧꯈꯤꯕ ꯃꯌꯥꯝꯁꯤꯡꯗ ꯑꯩꯈꯣꯏ ꯑꯋꯥꯕ ꯃꯌꯥꯝ ꯈꯥꯡꯉ ꯂꯥꯛꯑꯕꯅꯤꯅ ꯑꯋꯥꯕ ꯈꯥꯡꯕꯒꯤ ꯍꯩꯅꯕꯤꯗꯤ ꯄꯣꯠꯇꯤ ꯑꯗꯨꯝ ꯂꯩꯔꯦ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯕꯦꯅꯤꯐꯥꯏꯡ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯤ ꯀꯩꯅꯣꯗ ꯉꯔꯥꯡ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗ ꯍꯧꯖꯤꯛꯁꯤ ꯕꯟ ꯇꯧꯔꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯗ ꯃꯌꯥꯝ ꯀ꯭ꯌꯨ ꯂꯦꯞꯄꯤ ꯊꯥꯎꯁꯦ ꯑꯩꯗꯤ ꯆꯪꯉꯨꯔꯦ ꯑꯅꯤꯃꯨꯛ ꯆꯪꯉ ꯍꯪꯉꯨꯔꯦ ꯑꯁꯤꯒꯤ ꯑꯋꯥꯡꯕꯤꯁꯤꯗ ꯍꯪꯀꯥꯟꯗ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯊꯥꯎ ꯀꯩꯅꯣ ꯇꯧꯗꯕꯒꯤꯅꯦ ꯑꯁꯤꯒꯤ ꯃꯌꯥ ꯀꯩꯅꯣ ꯇꯧꯀꯥꯟꯗ ꯃꯣꯏꯒꯤ ꯀꯩꯅꯣ ꯂꯩꯍꯧꯗꯦ ꯊꯥꯎ ꯍꯧꯖꯤꯛ ꯂꯩ ꯊꯥꯎ ꯂꯩ ꯍꯥꯏ ꯒ꯭ꯌꯥꯁꯀꯤꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯂꯩ ꯑꯗꯣ ꯁ꯭ꯋꯥꯏ ꯈꯛꯇꯅꯦ ꯑꯗꯣ ꯅꯝꯕꯣꯜ ꯌꯧꯔꯒꯗꯤ ꯄꯨꯔꯥ ꯍꯥꯡꯉꯦꯕ ꯀꯔꯝꯅ ꯍꯟꯅꯤꯡꯉꯥꯏ ꯂꯩꯇꯦ ꯅꯝꯕꯣꯜ ꯕꯤꯁꯦꯝꯄꯨꯔ ꯌꯧꯔꯒ ꯄꯨꯔꯥ ꯍꯥꯡꯉꯤ ꯃꯣꯏꯔꯥꯡ ꯌꯧꯔꯤ ꯀꯧꯇꯥ ꯌꯧꯔꯤ ꯉꯁꯤꯁꯦ ꯑꯗꯨꯒꯤ ꯄꯣꯠ ꯂꯩ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯗ ꯑꯩꯈꯣꯏ ꯇꯝꯄꯥꯛ ꯈꯛꯇ ꯅꯠꯇꯦ ꯅꯣꯠ ꯑꯣꯟꯂꯤ ꯐꯣꯔ ꯇꯝꯄꯥꯛ ꯀꯩꯅꯣꯗꯁꯨ ꯍꯤꯜꯗꯁꯨꯅꯦ ꯃꯁꯤꯒꯤ ꯑꯋꯥꯕꯗꯤ ꯑꯗꯨꯝ ꯂꯩ ꯑꯗꯨꯅ ꯕꯟ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯄꯥꯝꯕ ꯄꯣꯠ ꯈꯔ ꯐꯪꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯤꯒꯤ ꯂꯥꯏꯐ ꯂꯥꯏꯟ ꯊꯥꯗꯠꯄꯁꯦ ꯃꯁꯤ ꯑꯩ ꯏꯁꯣꯔꯅꯁꯨ ꯌꯥꯔꯣꯏꯅ ꯑꯩꯗꯤ ꯌꯥꯝ ꯈꯜꯂꯦ ꯑꯗꯣ ꯏꯁꯣꯔ ꯌꯥꯝ ꯅꯤꯡꯕ ꯏꯁꯣꯔ ꯌꯥꯝ ꯊꯥꯖꯕ ꯏꯁꯣꯔꯕꯨ ꯊꯥꯖꯕꯤꯕ ꯑꯣꯏꯔꯒꯗꯤ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃ ꯃꯤꯅ ꯄꯥꯝꯗꯕ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯑꯃ ꯃꯤꯉꯣꯟꯗꯁꯨ ꯇꯧꯍꯜꯂꯣꯏꯗꯕꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯈꯟꯊꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤꯅꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯑꯜꯇꯔꯅꯦꯇꯤቭ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯦꯔꯦꯟꯖꯃꯦꯟ ꯑꯃ ꯇꯧꯕꯤꯌꯨ ꯍꯥꯏꯕꯁꯦ ꯌꯥꯝ ꯆꯨꯝꯃꯦꯕ ꯌꯥꯝ ꯔꯤꯖꯅꯦꯕꯜ ꯑꯣꯏꯌꯦꯕ ꯑꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯍꯥꯏꯈꯤꯕ ꯄꯣꯠꯇꯨꯗꯤ ꯉꯁꯥꯏ ꯍꯥꯏꯕ ꯄꯣꯠꯇꯨꯒ ꯉꯁꯤꯒ ꯊꯣꯛꯂꯛꯏꯁꯤꯗꯤ ꯃꯥꯟꯅꯗꯦ ꯍꯥꯏꯕꯅꯤꯗ ꯁꯤꯗ ꯃꯥꯟꯅꯩꯗꯤ ꯀꯃꯥꯏꯅ ꯃꯥꯟꯅꯗꯣꯏꯅꯣꯕ ꯃꯥꯟꯅꯗꯦꯕ ꯃꯥꯟꯅꯗꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯖꯔꯤꯁꯤ ꯀꯔꯤ ꯀꯥꯏꯒꯦ ꯅꯪ ꯅꯁꯥꯅ ꯃꯅꯤꯄꯨꯔꯤꯅꯦꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯑꯩ ꯏꯝꯐꯥꯜꯗ ꯂꯩꯔꯁꯨ ꯃꯅꯤꯄꯨꯔꯤꯅꯤ ꯈꯟꯕꯤꯌꯨꯁꯤꯅꯤ ꯑꯩꯅ ꯅꯣꯅꯦꯗ ꯂꯩꯔꯁꯨ ꯈꯟꯕꯤꯌꯨ ꯑꯗꯨ ꯕꯤꯁꯦꯝꯄꯨꯔꯒꯤ ꯍꯦꯛ ꯊꯪꯅꯕ ꯕꯤꯁꯦꯝꯄꯨꯔꯒꯤ ꯗꯤꯁꯤꯒꯤ ꯍꯦꯛ ꯊꯪꯅꯕ ꯂꯩꯔꯤꯕ ꯀꯥꯡꯕꯨꯗꯨꯅ ꯅꯣꯅꯦꯗ ꯄꯨꯟꯕ ꯌꯥꯗꯦꯅ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯇꯣꯉꯥꯟꯕ ꯍꯤꯗꯟ ꯑꯦꯖꯦꯟꯗꯥ ꯂꯩꯕ ꯍꯥꯏꯕ ꯊꯣꯛꯇ꯭ꯔꯁꯤꯅꯦ ꯑꯗꯣ ꯅꯍꯥꯟꯒꯤ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯃꯅꯤ ꯅꯨꯡꯉꯥꯏꯇꯕ ꯑꯩꯈꯣꯏꯒꯤ ꯔꯣꯡꯃꯩ ꯏꯆꯤꯟ ꯏꯅꯥꯎꯒꯤ ꯊꯧꯗꯣꯛ ꯑꯃꯅꯤ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅꯤ ꯁꯨꯝ ꯊꯣꯛꯈꯤꯕ ꯂꯩ ꯑꯗꯨꯗ ꯕꯦꯁ ꯇꯧꯁꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯃꯩꯇꯩꯅ ꯂꯣꯏꯅ ꯇꯧꯔꯅꯤꯅ ꯑꯩꯈꯣꯏ ꯀꯨꯀꯤ ꯃꯔꯛꯇ ꯀꯕꯨꯏ ꯃꯔꯛꯇ ꯄꯨꯜꯍꯧꯗ꯭ꯔꯒꯗꯤ ꯌꯥꯔꯣꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯃꯩꯇꯩ ꯃꯅꯤꯄꯨꯔ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕ ꯋꯥꯍꯪ ꯂꯥꯛꯀꯅꯤ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯩ ꯃꯔꯤ ꯅꯠꯇꯦ ꯍꯧꯖꯤꯛꯁꯦ ꯇꯁꯦꯡꯅ ꯍꯧꯖꯤꯛ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯩꯈꯣꯏꯁꯨ ꯍꯥꯏ ꯋꯤ ꯑꯥꯔ ꯋꯦꯜꯀꯝ ꯑꯩꯈꯣꯏ ꯑꯣꯄꯟ ꯇꯧꯔꯤ ꯂꯩꯔꯤꯕ ꯄꯣꯠꯇꯣ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯩꯔꯤꯕ ꯕꯥꯎꯟꯗꯔꯤꯁꯦ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯀꯅꯤ ꯂꯥꯎꯔꯤꯕꯁꯦ ꯑꯩꯈꯣꯏꯁꯨꯅꯦꯕ ꯑꯩꯈꯣꯏꯁꯨ ꯂꯥꯎꯒꯗꯕꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯁꯦꯡꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯇꯥꯡꯈꯨꯜ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯁꯦꯅꯥꯄꯇꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯛꯄ ꯂꯩꯌꯦꯕ ꯃꯁꯤ ꯃꯣꯏꯅ ꯍꯥꯏꯖꯦ ꯔꯤꯖꯅꯦꯕꯜ ꯑꯣꯏꯕ ꯄꯣꯠ ꯈꯔ ꯌꯥꯎꯏ ꯔꯤꯖꯅꯦꯕल ꯑꯣꯏꯕ ꯄꯣꯠꯇꯨ ꯆꯠꯁꯤ ꯔꯤꯖꯅꯦꯕल ꯑꯣꯏꯕ ꯄꯣꯠ ꯅꯠꯇꯕ ꯏꯊꯅꯤꯛ ꯂꯥꯏꯟꯗ ꯈꯥꯏꯗꯣꯛꯄꯗꯤ ꯌꯥꯔꯣꯏ ꯁꯤꯅꯦꯕ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏ ꯁ꯭ꯇꯔꯣꯡ ꯌꯥꯔꯣꯏ ꯍꯥꯏꯅꯤ ꯑꯩ ꯌꯥꯔꯣꯏ ꯍꯥꯏꯅꯤ ꯀꯔꯝ ꯌꯥꯗꯣꯏꯅꯣ ꯀꯃꯥꯏ ꯑꯗꯨꯗꯤ ꯅꯪ ꯃꯅꯤꯄꯨꯔꯤ ꯅꯨꯡꯁꯤꯗꯤ ꯀꯃꯥꯏ ꯅꯨꯡꯁꯤꯗꯣꯏꯅꯣ ꯁꯤꯗ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯤꯒꯦ ꯅꯪꯉꯣꯟꯗ ꯃꯅꯤꯄꯨꯔꯤꯅ if you love your motherland ꯅꯪꯅ ꯃꯥꯗꯔꯂꯦꯟ ꯅꯨꯡꯁꯤꯔꯒꯗꯤ ꯑꯩꯈꯣꯏ ꯇꯣꯛꯁꯤ ꯑꯩꯒ ꯅꯪꯒ ꯅꯨꯡꯁꯤꯅꯔꯒꯥꯅ ꯄꯣꯠꯇꯨꯅꯦꯕ ꯅꯨꯡꯁꯤꯅꯗ꯭ꯔꯒꯗꯤ ꯀꯅꯥꯅ ꯅꯨꯡꯁꯤꯅꯗ꯭ꯔꯤꯒꯦ ꯍꯥꯏꯕ ꯑꯩ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯦꯕ
Mamang wari to seva, past is past, forgot tower seva, forgive and forget tower seva. Hojikti kai dori, hojikti koi yam the sokolaba civilization nama, yam the sokolaba prithvi we put them la amina, masigi post da koi Indonesia seva. Switzerland level back to the lane ladies di Italy de la koi the lane man hojikti Italy neither Switzerland hagre, Malcolm digi koi German dig lakwa, France dig lakwa, mayam pulaga Switzerland kolo semini. Adu di nauna la ko pone moisu. Moji de ko na mamang thabe heleba akhoi shi labor room isinau sing ka imphal lebu ka isinau sing ka na ke do yawgi so yawgi na yaru moida ke yoro moida adu gi potu neba aduna hosi gi lan manung sida already bulan manung so mi pum khudi mu setting phang ba tan ja sida akhoi na to hu no ya dina potu to budu gi wane ba reasonable already reasonable weba kari hai ngarang nan ko gi lokta project ta leiba sangbum da ai gi sinau maida pa bi imai mayam chana kari gi no ko ni chu jan mu chap bu do pa cham chaw lo de ji kai gi no hai ko do reasonable oya ba adu gu reasonable oy po di yes we are support to ya ba a hu chu ko support to ri support to de ba nati romoi naga council manipur natia luang ren kaungul su la na lobi go no ko na hai ba sida we are support to do support to ri bo tu da o thok pa ya ba po sida haying stepping stone hai ba che yam lu bani hojik phangal ka na haying kai or ka di ke po to ai na manipuri ni khan ba tar ga di if you love your motherland nang ma khan ba tar ga di ai khoi kanum tu hidden line ro do bane ba adu lei ba phibum sida ai khoi no hujik yam na nuai ta ba thok do ma to khre cookie singa chin cookie ko ni hai ba cookie hare ga su ko ni hari season cookie si anu bula iba agar la iba illegal immigrant ni illegal immigration na ko ti sing na ha na le jin cookie ma sing gi hypnotize ga mu gi makada no chingol da thamaka da mani maite gi ma to la hola pune su ag khang do na ti madu na maram oi na khoi mi saw pune su adu su mayam ya bi adu ga lei ni bo sida narrative tongan season ar kanda manipur thugani no khonar ko hujur lo khange dana malagi prithvi lo khange dana european union ke dori adu cookie cookie jo koi intellectual form ke dori akoi lo khange dana adu ya roeba aran mu sida ran aran ma dum workani nonga jisu adu yam nuk siraga adu yam na leba ganu nuk siraga aran tabu yesu gi chapbo kangu singa aran u do wanga di adu khanga ga di adu gumba khangba ibo na jinga kari to kene ji khanga dam ni siga atopo ma legre na kana chakre hojik lai bo poti aigi highway gi sina blockade to motam da phangi bo sei thing se ai khudum loina muktani highway ji khanga da leiba asai oja mobile na hibi gi bodo lengak na kari karamba wahi season araga asugumba nungai draba pendraba tonganba alternative administration arrangement and tobiun haise lengak da haide kana na haiduno adu da lengak pai bi kamu singsina kambong na convince sogodege leiri bifum sta ai nungai draba pendraba ai snow map sing asa haiduni aso asa haidu pe ma pen de digini haide jahana hairam nati adu hana bati hairam mi yam kan thokte hojik thoga ngai se masi kari thoga ngai no adu di lenga ki maikai di kari to we ai aso wari sanabi bo do wari sanabi aduna bando madam da bando di mo su dum wa ga do ni sing de ka na kari phangdu no sing de phang po tu na dum sahi kayam kan to bo ngam do no ai bo dam hojik di modern tum be ha do gi akoi angang tuition jar bo do mi gi sa bo rom ni Pati megi ama species में हम साव पत्ते यारी कुछ मेगी साव हो रही नहीं तू ब्रश कराई दे ले दूर अमल कराई दे ले दे everything खुद मुख से लोगों ने कोई ना साव ने तब मिटोब दे पुछलक पनी ना मीलम दे पुछलक दे पोतु बंद तो वो तम दा थेंगे को तो अवाब से कोई लोगों ने मंगनी बच्ची खंगी दे कांदा लंगांग ना बंद नूरी बुकांग जिंचे कोई मणिपुर मचानी है बंद तो वो वाग गुदुर से कोई मणिपुर मचानी है खंगी दे कांदा अथु वो तम लंगांग ना लेरीबा आइगी रोंगई नागा काउंसिल की मणिपुर की सिंह ऑक्सिंग से फमिनर कांदा तौबे याबन कराइनो तौबे यादब कराइनो हाइबो पोतो खंगनिंगबगी वारी सननिंग अपामदो ए माइकेदी थमजरी सेम टाइम अदुगी मरकता एकोगी सिंह ऑक्सिंग ना पेंद्रे हाइदन इंडिपेंडेंट हाइबो आई टोटल शटडाउन पूरा इंडिपेंडेंट हाइबो पोतो अदुसु कितंग आइना हाइजरिसी आइना ngamjesi adum yingnabani ana khandiraba adure aina sangang je yingnabagi wa organda ai loino alternative chatkini aina ngasi ngangjeri se tabiri ba igi rong isina oksina ai mite isina oksina ne wakan khandaraga ekta bon dam mal ngang chikero mun le mo yai ne aina khandabira kanda
ꯑꯩꯈꯣꯏꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯂꯩꯕ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏ ꯏꯁꯥꯃꯛꯁꯤꯁꯨ ꯑꯃꯨꯛ ꯑꯣꯏꯅ ꯗꯤꯃꯥꯟ ꯑꯃ ꯇꯧꯁꯤꯟꯕꯁꯦ ꯑꯩꯈꯣꯏꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯗꯤꯃꯥꯟ ꯇꯧꯕ ꯃꯇꯝꯗ ꯑꯣꯏꯔꯣꯏꯗꯕ ꯗꯤꯃꯥꯟ ꯑꯃ ꯇꯧꯔꯨꯕ ꯃꯇꯝꯗ ꯗꯤꯃꯥꯟꯗꯨꯁꯨ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯗꯤꯃꯥꯟꯗꯨꯁꯨ ꯃꯥꯏ ꯄꯥꯛꯇ प्रजाꯁꯤꯡꯅ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂꯛꯄꯒꯤ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯕꯤꯗꯨꯅꯤ ꯑꯩꯈꯣꯏ ꯆꯍꯤ ꯀꯌꯥꯅꯣ ꯑꯩꯈꯣꯏꯅ ꯗꯤꯃꯥꯟ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯗꯤꯃꯥꯟ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯐꯪꯉꯦ ꯍꯥꯏꯕ ꯂꯩꯇꯦ ꯑꯗꯣ ꯐꯪꯉꯣꯏꯗꯕ ꯗꯤꯃꯥꯟ ꯑꯃ ꯇꯥꯜꯂꯨꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯃꯤꯡ ꯆꯠꯈꯤꯕ ꯌꯥꯏ ꯅꯪ ꯇꯣꯝꯕ ꯆꯥꯎꯕ ꯑꯦꯛꯁ ꯋꯥꯏ ꯄꯣꯄꯨꯂꯔ ꯆꯠꯈꯤꯕ ꯌꯥꯏ ꯄꯣꯄꯨꯂꯔ ꯑꯣꯏꯈꯤꯕ ꯌꯥꯏ ꯑꯗꯨ ꯃꯇꯝ ꯈꯔ ꯃꯇꯨꯡꯗ ꯅꯪ ꯄꯣꯄꯨꯂꯔ ꯑꯣꯏꯗꯦ ꯉꯁꯥꯏꯒꯤ ꯗꯤꯃꯥꯟꯗꯨ ꯅꯪꯉꯣꯟꯗ ꯅꯝꯁꯤꯜꯂꯛꯀꯅꯦꯕ ꯑꯗꯨꯅ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯂꯩꯕꯤꯔꯀꯥꯟꯗ ꯈꯟꯊꯕꯤꯔꯀꯥꯟꯗ ꯑꯩ ꯇꯥꯛꯆꯕꯁꯨ ꯅꯠꯆꯗꯦ ꯑꯦꯗꯚꯥꯏꯁ ꯇꯧꯕꯁꯨ ꯅꯠꯇꯦ ꯏꯆꯤꯟ ꯏꯅꯥꯎ ꯑꯃ ꯑꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗ꯭ꯔꯤꯕꯗꯨꯗꯒꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯑꯅꯤꯃꯛꯁꯤ ꯀꯅꯥꯅ ꯍꯥꯏꯐꯝ ꯊꯣꯛꯄꯩꯅꯣ ꯀꯅꯥꯅ ꯍꯥꯏꯐꯝ ꯊꯣꯛꯄꯅꯣ ꯂꯩꯉꯥꯛꯇ ꯍꯥꯏꯐꯝ ꯊꯣꯛꯄꯒꯤ ꯍꯥꯏꯕꯅꯤ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯇꯨꯜꯁ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯍꯥꯏꯋꯦ ꯕ꯭ꯂꯣꯀꯦꯠ ꯇꯧꯕꯗꯣ ꯑꯗꯨꯝꯁꯨ ꯋꯥꯒꯅꯤ ꯑꯩꯈꯣꯏꯁꯨ ꯋꯥꯒꯅꯤ ꯑꯩ ꯑꯃꯨꯛꯇꯪꯒ ꯔꯤꯄꯤꯠ ꯇꯧꯖꯒꯦ ꯀꯨꯀꯤꯁꯤꯡꯅ ꯁꯤ ꯀꯩꯅꯣꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯣꯅꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯖꯤꯔꯤ ꯆꯠꯀꯅꯤ ꯆꯠꯂꯣꯏ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯇꯧꯈꯤꯕ ꯃꯇꯝꯗ ꯕꯟ ꯕ꯭ꯂꯣꯀꯦꯠ ꯇꯧꯈꯤꯕ ꯃꯇꯝꯗ ꯀꯕꯨꯏꯒꯤ ꯏꯃꯥ ꯃꯌꯥꯝꯁꯤꯡꯅ ꯊꯣꯛꯂꯛꯑꯀꯥꯟꯗ ꯕ꯭ꯂꯣꯀꯦꯠ ꯇꯧꯕ ꯌꯥꯗꯦꯅ ꯍꯥꯏꯕ ꯄꯤꯈꯤꯕꯗꯣ ꯑꯗꯨꯒꯤ ꯊꯧꯅꯥꯗꯨꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯗ ꯑꯩꯈꯣꯏ ꯄꯤ ꯇꯥꯏꯌꯦꯕ ꯑꯣ ꯃꯆꯥ ꯃꯅꯥꯎ ꯑꯃꯅ ꯋꯥꯔꯀꯥꯟꯗ ꯃꯆꯥ ꯃꯅꯥꯎ ꯃꯆꯤ ꯃꯅꯦꯝ ꯑꯣꯏꯕ ꯃꯌꯥꯝ ꯊꯣꯛꯂꯤꯀꯣ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯐꯪꯖꯈꯤꯕ ꯑꯗꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯄꯨꯂꯞ ꯊꯨꯒꯥꯏꯔꯀꯥꯟꯗ ꯂꯥꯛꯁꯟꯕꯗꯨꯒꯤ ꯋꯥꯅꯤ ꯑꯩ ꯌꯦꯡꯅꯕ ꯑꯣꯏꯅ ꯈꯟꯕꯁꯨ ꯅꯠꯆꯗꯦ ꯏꯆꯤꯟ ꯏꯅꯥꯎꯅꯤ ꯈꯟꯖꯔꯀꯥꯟꯗ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯈꯤꯇꯪ ꯍꯟꯗꯣꯛꯄꯤꯕ ꯌꯥꯕꯒꯤ ꯄꯣꯠ ꯑꯃ ꯑꯗꯨꯒꯤ ꯍꯟꯗꯣꯛꯑꯦ ꯍꯥꯏꯗꯅ ꯑꯩꯈꯣꯏꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯗꯣ ꯍꯟꯗꯣꯛꯁꯦ ꯍꯥꯏꯕ ꯅꯠꯇꯕ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯄꯥꯜꯂꯤꯕ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯕꯥꯎꯟꯗꯔꯤ ꯁꯦꯝꯁꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯁꯦꯝꯅꯅꯕꯁꯨ ꯑꯩ ꯍꯣꯠꯅꯔꯝꯒꯗꯕ ꯃꯥꯜꯂꯤ ꯑꯣꯅꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯣꯠꯅꯗ꯭ꯔꯒꯗꯤ ꯉꯁꯥꯏ ꯍꯥꯏꯕꯗꯨꯅꯤ ꯃꯃꯥꯡꯒꯤ 2016ꯗ ꯇꯧꯈꯤꯕꯗꯨꯅ ꯀꯔꯤ ꯑꯐꯕ ꯑꯣꯏꯔꯦ ꯍꯧꯖꯤꯛ 2024 ꯌꯧꯔꯒꯅ ꯐꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯐꯠꯂꯛꯇ꯭ꯔꯦ ꯀꯨꯀꯤ ꯏꯝꯄꯦꯆꯃꯦꯟ ꯄꯣꯂꯤꯁꯤꯗꯨ ꯄꯨꯔꯥ ꯐꯦꯜ ꯑꯣꯏꯔꯕꯅꯤ ꯁꯤꯃ ꯅꯣꯂꯦꯖ ꯂꯩꯉꯥꯛꯅ ꯈꯪꯕꯤꯔꯀꯥꯟꯗ ꯍꯧꯖꯤꯛ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯀꯥꯟꯗ ꯃꯗꯨꯒꯤ ꯁ꯭ꯇꯦꯄꯤꯡ ꯁ꯭ꯇꯣꯟ ꯑꯃ ꯑꯣꯏꯔꯒ ꯇꯧꯔꯤ ꯁꯨꯃꯥꯏꯅ ꯍꯟꯗꯛ ꯅꯧꯅ ꯁꯦꯝꯒꯅꯤ ꯍꯥꯏꯕꯁꯤ ꯆꯞ ꯆꯥꯕ ꯊꯥꯖꯕ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯩꯗꯤ ꯂꯩꯖꯩ 100% ꯁꯨꯡꯁꯣꯏ ꯁꯦꯝꯒꯅꯤ ꯁꯦꯝꯃꯛꯄ ꯃꯇꯝꯁꯤꯗ ꯁꯨꯃꯥꯏꯅ ꯁ꯭ꯇꯦꯄꯤꯡ ꯁ꯭ꯇꯣꯟ ꯑꯣꯏꯔꯣꯏꯗꯕ ꯄꯣꯠ ꯑꯃꯗ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯑꯣꯏꯕ ꯀꯟꯚꯤꯅꯦꯟ ꯑꯃꯗ ꯁꯤꯟꯕꯤꯌꯣꯕ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯅꯠꯇꯕ ꯏꯊꯅꯤꯛ ꯂꯥꯏꯟ ꯅꯠꯇꯕ ꯍꯥꯏꯕ ꯄꯣꯠꯁꯦ ꯊꯝꯃꯀꯥꯟꯗ ꯏꯊꯅꯤꯛ ꯂꯥꯏꯟ ꯍꯥꯏꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯔꯛꯄꯗ ꯌꯥꯝ ꯂꯨꯕꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯕꯨꯡꯃꯩꯅ ꯍꯥꯏꯕꯤꯕꯗꯣ ꯅꯪꯒꯤ ꯅꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯀꯥꯟꯗ ꯅꯪꯒꯤ ꯅꯆꯤꯟ ꯅꯅꯥꯎ ꯅꯨꯡꯁꯤꯕ ꯈꯪꯗ꯭ꯔꯒꯗꯤ ꯅꯪꯒꯤ ꯃꯤꯊꯣ ꯀꯌꯥꯝ ꯅꯨꯡꯁꯤꯒꯗꯣꯏꯅꯣ ꯍꯥꯏꯕ ꯄꯣꯠꯇꯣ ꯅꯆꯤꯟ ꯅꯅꯥꯎꯅ ꯈꯟꯕ ꯅꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯋꯥꯈꯜꯗ ꯑꯩ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯑꯃꯅꯤꯍꯦ ꯑꯩ ꯀꯪꯂꯩꯄꯥꯛꯁꯤꯗ ꯂꯩꯕ ꯃꯤ ꯑꯃꯅꯦꯅ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯅꯨꯡꯁꯤꯅꯁꯤ ꯍꯥꯏꯕ ꯄꯣꯠꯇꯨꯅꯤ ꯑꯩꯅ ꯊꯝꯖꯔꯤꯁꯦ ꯁꯨꯃꯥꯏꯅ ꯑꯩ ꯊꯝꯖꯒꯦ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯑꯔꯣꯏꯕ ꯑꯣꯏꯅꯁꯨ ꯍꯥꯏꯕꯤꯈꯤꯕꯗꯨꯅꯤ ꯍꯧꯔꯛꯄꯗ ꯀꯔꯤꯒꯤ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏ ꯁꯥꯁꯟꯁꯤꯅ ꯇꯥꯏꯝꯂꯤ ꯏꯟꯇꯔꯚꯦꯟ ꯇꯧꯗꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯇꯣꯔꯦ ꯈꯪꯉꯒꯗꯤ ꯇꯧꯔꯦ ꯍꯧꯖꯤꯛ ꯋꯥꯔꯤꯁꯦ ꯄ꯭ꯔꯖꯥ ꯃꯌꯥꯝꯁꯤꯅꯤ ꯃꯤꯄꯥꯏꯅꯕ ꯍꯧꯔꯦ ꯀꯃꯥꯏꯅ ꯁꯨꯝ ꯃꯇꯝ ꯀꯛꯀꯅ ꯆꯠꯊꯈ꯭ꯔꯒꯗꯤꯅ ꯇꯧꯔꯦ ꯑꯗꯣ ꯂꯩꯉꯥꯛꯅ ꯀꯩꯗꯧꯕꯒꯤ ꯊꯣꯛꯂꯛꯇꯣꯔꯦ ꯁꯤꯒꯨꯝꯕꯁꯦ ꯈꯪꯉꯒꯗꯤ ꯇꯥꯏꯝꯂꯤ ꯏꯟꯇꯔꯚꯦꯟ ꯇꯧꯗꯦ ꯔꯦꯁꯄꯣꯟꯁꯤꯕꯜꯗꯤ ꯃꯣꯏ ꯑꯗꯨꯝ ꯑꯣꯏꯔꯤꯕꯅꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯊꯣꯛꯏꯕ ꯂꯥꯟꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯃꯤꯟꯅꯔꯦꯗꯅ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯤ ꯈꯔ ꯃꯈꯩ ꯆꯨꯝꯒꯅꯦꯕ ꯔꯥꯏꯠ ꯇꯥꯏꯝ ꯑꯁꯦꯡꯕ ꯇꯥꯏꯃꯤꯡꯗꯨꯗ ꯔꯥꯏꯠ ꯑꯦꯛꯁꯟ ꯇꯧꯍꯧꯗꯦꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯍꯥꯏꯔꯤꯕꯁꯤ ꯈꯟꯕꯤꯔꯀꯥꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯩꯒꯤ ꯔꯣꯡꯃꯩꯒꯤ ꯏꯆꯤꯜ-ꯏꯅꯥꯎꯁꯤꯡꯅ ꯋꯥꯔꯧꯔꯤꯕ ꯅꯨꯡꯉꯥꯏꯇꯕꯒꯤ ꯄꯦꯟꯗꯕꯒꯤ ꯃꯃꯥꯡꯁꯤꯗ ꯔꯥꯏꯠ ꯇꯥꯏꯝꯁꯦ ꯔꯥꯏꯠ ꯑꯦꯛꯁꯟ ꯇꯧꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯀꯧꯔꯒꯅꯤ ꯐꯝꯃꯤꯟꯅꯕꯅꯤ ꯈꯪꯗꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯋꯥꯉꯥꯡ ꯍꯥꯏꯒꯗꯤ ꯀꯔꯝꯕ ꯀꯟꯚꯤꯟꯁ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯍꯩꯔꯕ ꯉꯥꯛꯇꯅꯤꯅ ꯑꯗꯨꯅ ꯂꯩꯉꯥꯛꯅ ꯄꯨꯝꯅꯃꯛꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯏꯄꯥꯗꯤ ꯂꯩꯉꯥꯛ ꯑꯣꯏꯕꯅꯤ나 ꯂꯩꯉꯥꯛꯅ ꯁꯥꯎꯔꯤꯕ ꯄꯦꯟꯗ꯭ꯔꯤꯕ ꯃꯆꯥ ꯑꯣꯏꯕ ꯃꯌꯥꯝꯁꯤꯡꯁꯨ ꯀꯧꯔꯒ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯔꯣꯡꯃꯩ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤ ꯔꯣꯡꯃꯩꯒꯤ ꯖꯥꯇꯤ ꯀꯕꯨꯏꯁꯤꯡꯒꯤꯗꯃꯛꯇ ꯑꯆꯧꯕ ꯊꯕꯛ ꯄꯥꯏꯔꯤꯕ ꯃꯤ ꯑꯃꯅꯤ ꯑꯣꯖꯥꯅ ꯉꯁꯥꯏ ꯐꯣꯡꯗꯣꯛꯏꯕ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯄꯣꯠ ꯃꯌꯥꯝꯁꯤꯡꯗꯣ ꯈꯪꯕꯤꯔꯀꯥꯟꯗ ꯇꯥꯕꯤꯔꯀꯥꯟꯗ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯀꯥꯟꯗ ꯍꯧꯖꯤꯛꯇꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯀꯥꯟꯗ ꯀꯩꯗꯧꯕꯒꯤ ꯁꯥꯎꯅꯔꯛꯏꯅꯣ ꯀꯔꯤ ꯈꯟꯅꯔꯤꯅꯣ ꯍꯥꯏꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯇꯥꯝꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯂꯩꯉꯥꯛꯄꯤꯔꯤꯕ ꯃꯌꯥꯝꯁꯤꯡ ꯁꯤꯒꯤꯅ ꯊꯕꯛꯁꯦ ꯍꯦꯟꯅ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯗꯨꯅ ꯑꯣꯖꯥ ꯍꯥꯏꯁꯦ ꯍꯧꯖꯤꯛ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯔꯥꯏꯠ ꯇꯥꯏꯝꯗ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯥꯏꯕꯅꯤ ꯍꯧꯖꯤꯛ ꯂꯣꯏꯕꯁꯤꯗ ꯅꯍꯥꯟꯒꯤ ꯈꯤꯇꯪ ꯇꯧꯍꯧꯗ꯭ꯔꯦ ꯃꯣꯏ ꯁꯥꯎꯕꯗꯤ ꯄꯦꯟꯗꯕꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯩꯈꯣꯏ ꯁꯤ ꯇꯧꯔꯅꯤ ꯍꯥꯏꯔꯦ ꯋꯥꯔꯤ ꯁꯥꯟꯅꯍꯧꯗ꯭ꯔꯦ ꯑꯗꯨ ꯁꯥꯟꯅꯍꯧꯗꯕꯗꯨꯅ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯔꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯍꯜꯂꯦ ꯁꯤꯒꯤ ꯃꯌꯥꯝꯁꯤ ꯎꯕꯤꯔꯀꯥꯟꯗ ꯂꯩꯉꯥꯛꯄ ꯄꯥꯏꯕꯤꯔꯤꯕꯁꯤꯡꯅ ꯑꯆꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯗꯤꯃꯥꯟ ꯇꯧꯔꯤꯕꯁꯤꯡꯗꯨ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯃꯆꯥ ꯑꯣꯏꯕ ꯑꯃꯒꯤ ꯃꯑꯣꯡꯗ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯄꯥ ꯑꯃ ꯑꯣꯏꯕꯗ ꯉꯥꯡꯒꯗꯕꯗꯣ ꯉꯥꯡꯕꯤꯔꯣ ꯃꯆꯥ ꯑꯃ ꯑꯣꯏꯕꯗ ꯌꯦꯡꯀꯥꯟꯗ ꯁꯤꯒꯤ ꯁꯣꯂꯨꯁꯟꯁꯦ ꯄꯨꯔꯛꯅꯅꯕ ꯌꯥꯝ ꯔꯥꯏꯠ ꯇꯥꯏꯝ ꯇꯧꯍꯟꯕꯒꯤ ꯑꯄꯥꯝꯕꯗꯨ ꯇꯦꯟꯇꯛꯅ ꯁꯣꯏ ꯊꯝꯖꯒꯦ